ꯁꯤꯗꯅꯦ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅꯅꯦ ꯊꯔꯣꯏ ꯈꯨꯜꯂꯛꯏ ꯂꯧꯔꯤ ꯂꯧꯔꯤ ꯆꯠꯂꯒ ꯈꯨꯟꯗꯣꯏꯕ ꯁꯨꯃꯥꯏꯅ ꯂꯝꯖꯜꯂꯤꯁꯦ ꯐꯧ ꯃꯈꯣꯡ ꯀꯥꯈꯠꯂꯒ ꯂꯩꯔꯤꯁꯦ ꯍꯧꯖꯤꯛꯇꯤ ꯊꯔꯣꯏ ꯍꯥꯎꯕ ꯃꯇꯝ ꯑꯣꯏꯔꯦꯕ ꯏꯔꯝꯁꯨ ꯂꯩꯔꯦ ꯈꯨꯜꯂꯛꯈꯤꯒꯦ ꯃꯌꯥꯝ ꯑꯗꯨꯒ ꯍꯣꯔꯦꯟ ꯑꯃꯨꯛ ꯌꯦꯡꯅꯔꯁꯦ ꯂꯧꯕꯨꯛ ꯆꯠꯂꯤ ꯃꯤꯁꯤꯒꯤ ꯐꯤꯕꯝꯗꯤ ꯊꯔꯣꯏ ꯈꯨꯟ ꯆꯠꯂꯤꯅꯤ ꯇꯟꯗꯣꯟꯁꯤ ꯇꯩꯁꯤꯜꯂꯒ ꯑꯩꯈꯣꯏ ꯆꯦ ꯏꯕꯥꯅꯤ ꯍꯣꯔꯦꯟ ꯃꯉꯥ ꯌꯧꯀꯥꯟꯗ ꯊꯣꯛꯂꯛꯀꯦ ꯃꯌꯥꯝ ꯎꯁꯣꯏꯁꯦ ꯌꯥꯝ ꯆꯣꯝꯃꯦ ꯀꯥꯡ ꯃꯆꯥ ꯌꯥꯝ ꯏꯜꯂꯤꯀꯣ ꯂꯩ ꯃꯈꯣꯡ ꯂꯩꯔꯦꯗꯣ ꯂꯩ ꯃꯈꯣꯡ ꯂꯥꯛꯑꯕ ꯀꯥꯟꯇꯣ ꯂꯝꯕꯤꯅꯤꯁꯦ ꯀꯥꯟꯇꯣ ꯑꯁꯤꯗ ꯒꯥꯔꯤ ꯃꯩꯊꯥ ꯁꯤꯅ ꯀꯩ ꯃꯈꯥ ꯂꯩꯀꯥꯏ ꯆꯤꯡꯕ꯭ꯔꯣ ꯁꯣꯝꯅ ꯃꯈꯥ ꯂꯩꯀꯥꯏ ꯁꯣꯝꯅ ꯃꯉꯥ ꯂꯩꯀꯥꯏ ꯌꯧꯔꯤꯗꯣ ꯐꯧ ꯐꯕ ꯌꯥꯎꯅꯔꯦ ꯁꯤ ꯀꯥꯟꯇꯣ ꯂꯝꯕꯤ ꯑꯣꯏꯗꯣꯏꯅꯤ ꯁꯤꯗꯤ ꯁꯥꯠꯂꯦ ꯇꯨ ꯑꯧ ꯁꯤꯗꯤ ꯌꯥꯝ ꯉꯟꯅ ꯁꯥꯠꯂꯦ ꯁꯣꯝꯗꯤ ꯀꯩꯅꯣ ꯇꯧꯗꯦ ꯁꯣꯝꯗꯤ ꯁꯥꯠꯂꯦ ꯐꯧ ꯁꯥꯠꯅꯔꯤꯅꯤ ꯚ꯭ꯌꯨꯁꯦ ꯁꯣꯝꯗꯗꯤ ꯀꯔꯤ ꯃꯄꯥ ꯂꯥꯛꯇꯦ ꯑꯝꯕ ꯁꯣꯝꯗꯗꯤ ꯑꯌꯥꯝꯕꯅ ꯁꯥꯠꯂꯦ ꯇꯨ ꯁꯣꯝ ꯑꯉꯟꯕꯤ ꯃꯥꯜꯂꯤꯁꯤ ꯁꯤꯗꯤ ꯉꯟꯒꯤꯅꯦ ꯉꯟꯕꯕꯨꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯂꯧ ꯈꯣꯏꯀꯥꯟꯗ ꯁꯤ ꯍꯨꯟꯈ꯭ꯔꯦꯕ ꯐꯧ ꯐꯖꯅ ꯁꯥꯠꯅꯔꯦ ꯆꯔꯣꯡ ꯐꯖꯩꯌꯦ ꯁ꯭ꯋꯥꯏꯗ ꯀꯨꯝꯃꯒ ꯈꯨꯜꯂꯀꯥꯟꯗ ꯌꯦꯡꯉꯁꯦ ꯁꯤꯗꯅꯦ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅꯅꯦ ꯊꯔꯣꯏ ꯈꯨꯜꯂꯛꯏ ꯂꯧꯔꯤ ꯂꯧꯔꯤ ꯆꯠꯂꯒ ꯈꯨꯟꯗꯣꯏꯕ ꯁꯨꯃꯥꯏꯅ ꯂꯝꯖꯜꯂꯤꯁꯦ ꯐꯧ ꯃꯈꯣꯡ ꯀꯥꯈꯠꯂꯒ ꯂꯩꯔꯤꯁꯦ ꯍꯧꯖꯤꯛꯇꯤ ꯊꯔꯣꯏ ꯍꯥꯎꯕ ꯃꯇꯝ ꯑꯣꯏꯔꯦꯕ ꯏꯔꯝꯁꯨ ꯂꯩꯔꯦ ꯈꯨꯜꯂꯛꯈꯤꯒꯦ ꯃꯌꯥꯝ ꯑꯗꯨꯒ ꯍꯣꯔꯦꯟ ꯑꯃꯨꯛ ꯌꯦꯡꯅꯔꯁꯦ ꯊꯔꯣꯏꯅꯤ ꯁꯤꯒ ꯈꯨꯜꯂꯒ ꯁ꯭ꯋꯥꯏꯗ ꯐꯝ ꯂꯩꯁꯤꯅꯤ ꯌꯥꯝꯗ꯭ꯔꯥ ꯊꯔꯣꯏꯒꯗꯤ ꯆꯥꯎꯗ꯭ꯔꯥ ꯆꯥ ꯂꯣꯏ ꯉꯝꯃꯔꯣꯏ ꯊꯔꯣꯏ ꯈꯨꯜ ꯂꯥꯛꯄ ꯌꯦꯡꯉꯣ ꯁ꯭ꯋꯥꯏꯗ ꯐꯝꯃꯒ ꯂꯩ ꯊꯔꯣꯏꯗꯤ ꯑꯝꯇ ꯈꯨꯟꯗꯦ ꯁ꯭ꯋꯥꯏ ꯊꯔꯣꯏꯗꯤ ꯈꯤꯇꯪ ꯈꯛꯇꯅꯤ ꯍꯩꯕꯤ ꯃꯈꯣꯡꯁꯤꯗ ꯄꯣꯊꯥꯔꯤꯅꯤ ꯍꯩꯕꯤꯁꯦ ꯐꯖꯅ ꯄꯥꯟꯕꯅꯤ ꯐꯖꯅ ꯎꯈ꯭ꯔꯦ ꯚ꯭ꯌꯨ ꯌꯦꯡꯉꯣ ꯅꯨꯡꯁꯥ ꯈꯨꯠꯁꯥꯁꯤꯗꯤ ꯊꯔꯣꯏ ꯈꯨꯜ ꯂꯥꯛꯏꯅꯤ ꯇꯧꯔꯤꯁꯦ ꯋꯥꯔꯦ ꯂꯧ ꯃꯔꯛꯁꯤꯗ ꯁꯤꯡꯖꯨ ꯁꯨꯔ ꯆꯥ ꯌꯥꯕꯖꯥꯠꯅꯤ ꯁꯤꯗ ꯍꯧꯔꯤ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯉꯁꯥꯏꯒꯤ ꯊꯔꯣꯏ ꯈꯨꯜꯂꯛꯄꯗꯣ ꯁꯤꯗ ꯂꯩꯔꯦ ꯆꯥꯎꯗ꯭ꯔ ꯊꯔꯣꯏꯁꯦ ꯌꯥꯝꯅ ꯑꯗꯨꯒ ꯋꯥꯁꯨ ꯋꯥꯔꯦ ꯊꯦꯡꯁꯨ ꯊꯦꯡꯂꯦ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯁꯨꯃꯥꯏꯅ ꯀꯣꯜ ꯀꯨꯝꯄꯥꯛ ꯃꯆꯥꯁꯤꯗ ꯍꯩꯗꯣꯛꯑꯦ ꯆꯥꯝꯊꯣꯛꯇ꯭ꯔꯤꯕ ꯆꯥꯝꯊꯣꯛꯑꯗꯤ ꯄꯨꯝꯕ ꯌꯥꯡꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯅ ꯆꯥꯔꯝꯗꯥꯏꯗ ꯑꯣꯏꯅ ꯐꯖꯅ ꯆꯥꯝꯊꯣꯛꯑꯒ ꯀꯛꯑꯒꯦ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯉꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ